Lanfa Kaitel the Labor Lami Amagom Bandi Amagomna Manipur Praja Su Lady Ning Tambagi Wahantok Latri Haina All Manipur United Clubs Organization Amukogi President Fairojam Nandolo Wang the phone directly. Wafam Asingasi All Manipur United Clubs Organization Amukon Sinduna Humjanipan Suba Manipur Independence Day Mari Lena Kwakaitel the Labor Amuko Gimaya Lushang the Pangthokhre Thouram the Phongdokibani Amuko Gimaya Lushang the Ibudo Pakang Bagi to Mapham Yekpa Firat Khatpagi thouram aduda Poirei Leimarol Maira Paibi Apunma Manipur President Soraisa Memcha Amadi All Manipur Women's Voluntary Association gi President Yungkhaibam Kunjarani na Chingbana Saruk Yaki Amuko ge President Makhata aduna hai ngasi iramdam asida aikhoina ning tamba Fangkhibagi damak Mapham kayada Firat Khatuna palan thouram pangthokhre adubu Manipur asin ning tamlami haibagi ning tam numitta Chinkhatkiba Firat adu ngasi jahi khudingi Firat Khatuna ning tambagi thouram pangthokpada asuk yamna nungairagadi asengba ning tamba adu leiramba taragadi kayam nungaigani haibu wafam amuko gi maikaidigi thamlakhi Manipur sing asi ning tamna disang shitna lakpada thengkhang kaya awaba nangba awagi khuta mai thiba British ki makhuta mai thikiba anisi natana Manipur sing asi ning tamaga hingjarakpa khunai amani adubo ingkumja dising amaga chamapan nimfumapan dagi Bharat ta hek tin khraba matungda Manipuri sing na ngasi fawada mating fudokpa ngamdana leirei Hojing Manipur gi miyam na maning tamna thabak pangthokpa ngamdana afa apunna langoi chansinduna leire mating leiba mathongna leiba kya adu ngasidi tapna mangsilakle hojik oiriba febam asidi Lanfa Kaitel the leiba lani amagom bandi amagom leire haiki makna makha taraduna Manipur thugaiba pamba kanglup khrana puwari semdoklaga Manipur thugaina ba hotnariba asi khak oithokloi hairaduna kanglup furuk khaiba India lengakna kangleipak thugaina ba hotnariba khutlai paiba singbu tongsiliba asi mayek sing na mitmangda Khudam Galoina na Taraga Laibani, Maram Aduna Kanglepak asi Tugai Bahai Basi Kak Oitokloi Haiki. Amadi ngasi Paksan na ning tambagi palan tauriba asi Bharatagi anti-Indian oina laini haiban nate, maning tamna hingnabagi independent oina laining bagi pandam da pangthokpani haiki. Akoina hajining idi ngasi Manipura tokhai ta pamba tongan balengak lon pamba kambuna ke haiba Manipur ki lamdi tampaki lam khar thakdani square kilometer dising dari mugaktani haiba wafam si yadieba masina duntai British na Manipur apunba supai pa miba British na maning tamba Manipur ki maning tamba piramba matamda Maharaj Buddha Chandra Manipur apunba ki maning tamba piramba neba sumaina Manipur na Bharat tin badasu Manipur ki apunba ina Bharat tin ki neba sumaina lai ba piram da kana gumbana sisi semdoga Manipur thugaina honaba ada Manipur thugaina honariba kangbu jingda kanglup impom furupte impom moiba khulai baibala lobo singa da Bharat sarkar na tongkhinban manba tongkhin bagi khudam kya miyam na phangba maduna maruga Manipur ngasi tang du leita ba phiba mada phang leitreba aduna ngasi Manipur gi miyam na ning tam bagi thouram paksana pangthongna reiba karigino hai kan dadi masi ekoina ning tam ninge hai bagi masina Bharat ki mayok ta leini Bharat ki anti Indian oibe wapam nachate akoi ning tam hingba miwe be ning tam hingba nungai bagi punchi me hinga mada hingba pamjaba kaya gi matik smile ning tam bagi nungai je kani haiba wakhal ma khongnar baduna ngasi Manipur gi Mapham kayada pakchanna sumaina akoi Manipur Independence Day gi thoron je pangthok naribani maduda akoi amuko su madugi saruk amoina akoi ngasi su sumba thoron je pangthok jiraga amuko ga chamin najariba luk kaya miyam ga loina ngasi su akoi Mapham je thoroma pangthoga sumba ning tam bagi mahausi akoi phangnaba akoi honajabani hai wafam ji thamjare